Adventist World Radio, The Voice of Hope Channel dagini ay James Gonmay. Aina tot may wujud na may. Tabi ribasingbu Adventist World Radio Maykay digi taram na okchari. Ngasigi thawram pareng singsi kari leibige. Masigi thawram pareng singsi tungan ba isay sakpasing dagi isay taminagani. Loina na Dr. Jimmy Hulang dagi hypertension BP gi maramda kupna taminagani. Mathangda Pastor Abui Panmay dagi imung ingtha tapthana panna bagi maramda pautak taminasi. Ai bung malem kaina banam
Nirvala Devi ki khonthokta taibang malem haina saihoba gospel isai taminakre. Nasi Dr. Jimmy Hulang na akhoi gi Adventist World Radio gi studio da lengbirak pagi damakta Dr. Putram Tram Nokchari akhoi mioi bana kaman oina nanariba hypertension kauba laina asi kramaina lakpage kramaina ngakthokadage habi matang da Dr. Rigi wahai mga tradang mayam taminasi. Ngasi opportunity piwi gisu yamna thagajari. Hypertension haibase akhoi gi normally miloin mak blood pressure lay adu ersu akhoi blood pressure se normal degi wangba kanda hypertension kobane adu akhoi gi hypertension se kya hena wangraga hypertension ne heigira ibudu akhoi gi bp se akhoi gi yumda yamna ing tappa condition da khoina anira condition ani da dum measure to kanda moi gi average to normal mi gi 135/85 degi hena wangba kanda hypertension ne ibudu akhoi diagnose toni Chise akhoi gi European Association 2018 gin anoba guideline ne. The mean BP should be less than 135/85. Tudagi wangrabada akhoi hypertension ne haina haini. Hypertension se kok chikpa puk naba leho leba gumna naba leina natte. Yamna khangdaba yamna insidiously develop toba leina ne. Hairabada BP u nae hibase maximum mi khoi na khangroi hypertension nae hibase. At the most symptoms develop tawrsu makoina kok khra chikpa lukham khra chikpa akoi gi kok ki maning rom se khra lumba kok khra ngauba aduga khra tension leiba dukumba symptoms na khakta oina manifest tawni akoi mi ayamana di adum ignore tawni aduga makha ta thana check up tawba bp check tawba su khoi usually tawgande ko adu irsu akoina kuina control tawdaba didum develop tawbada yamna serious oiba condition stroke haibadu manifest tawba yai khoi gi singli pukhaiba singli thingba akhoi gi brain gi so hypertension basically is a silent killer yamna tap na develop tawraga suddenly magi masak utpa kanadi stroke oina natraga mid sokpa oina kidney sokpa oina heart sokpa oina manifest awe magi end result se yamna sathiba result ne adugi akhoi yarabada regularly akhoi gi bp check tawba taba bp wange hairadi akhoi regularly follow up tawraga hidak tu chaba taba Hujikan patient ayamana haye BP naraba aduga hidak chaba horaba adudi punsi chuppa chaba taba sumena hairaga moise ayambada BP hidak chagande charsu numit amani kok ngawba kan charaga khra phaba kan amka tokpa ayambada diet kumba control tongai toba atai hidak kumba akhaba ayurved kumba kai kumba chaba phaye ko exercise toba diet control toba thum hanthaba yamna aphaba steps ne adu yusu duna control toba ngamdradi atai medication loba yam kanam ne Hairadi mi ayamba atay alternate medication lauraga stroke naraga lakpa hypertension nae khangbra khange karigi cha dabno hidak atay charaga leibagi ne haina adu yusu cha na stroke naba adugi yamna important one sise hypertension hidak chaba horadi punsi chupa cha domne hebdu hidak natte sise laina nane hypertension se phaga doba laina natte ko secondary cause atay reversible secondary cause laitadi akhoi se usually hypertension se essential hypertension se adum amrak naradi dum naba laina ne adugi laina se dum chronic laina oibagi hidak su dum chaba tabne revert orga phaga doba chances yamna nembagi dum chaba tabne hidak na pinsi chupa chaningai condition du prokpana te laina na prokpa condition ne sise adum side effects su yam leite hujikan gi hidak ti yam safe oiba hidak yam lei adugi side effect khandana punsi chupa chaga dobne hebase ignore yamna wadana adum Doctor na hidak chao heridum chaba taba naturally eventually stroke kuma naba kanadi usually thengman kre paralysis kuma toba kanadi adu kramai prevent tawgara haiba kanda hypertension se first of all akhoi diet control tawni thum chaba khra hanthau adugi exercise kumba jogging kumba yamna kanai akhoi gi weight kumba kai kumba tension anxiety kumba se khoi control toba tai duna control toba ngamdraba associated khoi hidak horani class yam lai to the any one group drug ki group amada doctor na hobirani amna regularly chaba taba aduga regular follow up toba taba naturally akhoi gi kidney fail tobasu hypertension se one of the important cause ne akhoi gi mid tang basu akhoi gi retinopathy hypertensive retinopathy hypertension na cause amane stroke na ba heart sokpa si loin mag sa hypertension important cause amane sikoi se khoi complications se khoi amna seriously low na hypertension se phajana initially hoba kana treat tawredi sikuma complications se khoi reduce toba ngamni
aduga punsi sangna nungaina hingba yani hypertension si yamna important topic ne akhoi mi yamna ignore tawe regularly check up tawba at least once a year check up tawba adu hypertension nare heredi hidak phajana ningthi nungaina chaba regularly follow up tawba se yam kanai public khoi sukra khangbiyo na ye hine ignore to bi roise laina se yamna important laina ne aduga common su yam oirable laina ne akhoi na khara thawai yaw na medication tawba follow up tawba doctor ge advice lawredi stroke heart laina mid laina kidney laina se loin ma khoi prevent tawba ngamni simok heininge thank you for the opportunity Dr. Jimmy bu thagachare mathangda pasda bui panmai digi amuk taminasi aina ngasi mayam gi mamangda la thokchagaduriba asi imung asida karam haina ekhoi ingthana harawna nungaina panma ngamgadra haibegi maramda ngangadabani karigeno haibada ngasi imungda nupi nupa machasing khatna senadana pathapham khangdaba kaya se leidan leiri asi ekhoi karam haina harawna ingna paingadra haibegi maramda ishorgi wahai digi khara lawthoklaga akhoi tofum thokpa asi akhoi khangnanabagi damakta aduga akhoi imung khara ingna nungaina panba yanangai damakta khara mateng oiba yagani haibagi ai thajaba amalebegi maramna aigi topic asi hangdokchagadabani ahanbada ishone sembiba ahanba imung amasung madugi phajaba haibagi matangda aina khara haijage ishorgi wahai Genesis chapter 2 gi verse 7 da asamain haye adudigi Jehova ishorna lepaki uphunna mi semlaga mahaki manatonda hingbagi shor kamsin birami maduda mi ado ahingba mi oikhi ishorna nupabu hanu semki taibong paingi pot pomnamak semba loiraga matungda mibu sembikhi nupi budi kona sembikhi sa uchik sing marup mapang loina leiduna harawna leibadu adamna ukhi adabu mahaki di marup leiramde mahak harawba mapung pharamde mathante isik chik na leibadu uraga mapu ishorna asumhaina haikhi Genesis chapter 2 gi verse 18 da asumhaina idun lei nipa asina matom ta leiba afaba nate aina mahaki damak asaba mapang ama sembige sumaina ishorna adam na mathanta ingna loneliness marup yaudabagi awabadu uraga ishorna su thamoi sokna sumhaina haikibani adami oiba ado mapang leining ba harawba pamba do ishorna uraga sumhaina haikibani mioiba haibasi mathanta leiraga harawba nungaiba ngamdaba marup mapang tinnaraga leminaraga hingningba hingadaba mi oina ishorna sembirambani marup leiraga harawba nungaiba phangba mi oina ishorna sembikhibani mi oina hingba punsida nungsinaba mari kaya leirabasu matai manaw asigi mari asina henna naknaba hen nungsiba sanaba marup adu oy maram aduna nupa ama nupi ama nungsinaba se thaduk nabasu ngamde maram aduna risabi ama natraga pakhang ama ani se nungsinaba ado punsi sup paphawa leminagani haibegi wakhan su lepangami ishwada wasak piduna makhoi luhongduna leiriba asini ishona adamgi humdang sarudigi magi nupigi damak sembirami adugi arthadi nupina nupagi mathakta paingadaba nate amasung nupana su nupibu magi makhada minaigum thamgadaba nate atonba mi oina thamgadaba nate haiba ishona utpibani adubu nupaga sap manaba mabu mateng pangbiba ngamba mi ama oina nupi adubu sembikhi manakta leplaga mabu mateng pangbiba matik saba ama oina ishona nupibu sembikhi magi humdang sarudagi phajakhraba lesabi ama oina sembiraga ishona adamgi manakta purakpa matamda adamna nupido magi sarudagi sembani haibado phajana khangki adamna lesabi ip adubu uba matamda nungsiba amasung apambana sumhatladuna asumhaina ngangkiba wahaido Genesis chapter 2 verse 23 da asumhaina adamna ngangba wahaido iduna lei maduda adamna haikhi masi aigi sarudagi lauthokpa saruni aigi hakchangdagi lauthokpa hakchangni asina takpa nupi adubu adamgi nungsiba amasung
magi hakchamakni haiba amato oiba unity and love haiba tare English haraga masamakni haina khanba amasung amato oiba nungsinaba haibadu adamgi wanga adu utpani asum haina nungsibagi angakpa amato oiba imong odo ahan be imong odo da khoina uwi asigumba nungsinaba imong odo pansunu haibase isona pambadegi adam gi sarudigi nupi adu semlaga simbikhiba adugi manunggi artha ado ishorgi wakhan ado angakpa oina khoina uba ngamme madumak aduna mukhui ase masamak ni haina nungsihiba imong odo papta dringaida asum haina adam gi ipta palamne angak panungsinaba imong odo palambagi wari ado masa udraba su wari esidigi khoina angak pe ishona mi bubu imong ama oina haraw na nungayna amat to iba nungayba sum pansunu haibagi ishorgi apambado akoina uba phange adam na magi nupi ipo masamak ni haina nungsiki magi nupi bu set na sanaba mari laiba ado magi wahay asana takpani ipnasu mahag si ase nupa asidigi lauthok-laga sembani magi hakchang magni khanduna nungsina nupa adubu ikay humnaduna lemin na sunu haibigi damagta ison asum haina hakchang amadegi ani sembiraga amuk ama khaktang oina tension biki sum haina nupi sina karam haina nungsigadra karamba wakhan khangadra haibado isona nupi semba adugi arthado khoina su uba phange sumaina nupa na su nupi dubu isamakni haina khallaga chetna nungsinaba nupi na su ai hingba phangbase nupa asidigi ai hingba phangbani ko haiba nungsibagi ikai khunaba asumaina amana su amabu chetna nungsimba mari ado thamlaga hingsunu haibase ishwargi aningba ishwargi thamoida laiba ado imung khodingda laihaningba ishwargi wakhan ado khon uba phange asumaina nungsinaba imung ado kayamuk nungaina palamgadra haibado akhoina wakhanda khanba ngame babadadi kupna waridu idrabasu asimuk nungsinado nam khoi palami haibagi wakhandudi akhoina sumai khanba ngame tabang panda palakadaba imung khuding makta nupa nupi animak asigumba nungsinabase leisunu haibase ishorgi aningbani haibase akhoina khangadabani adugi damakta ishorgi wahayna su jisu lakraba matungda jisugi siboksing gi marakta apostle Paul na Ephesians gi misingda asumain haye Ephesians chapter 5 ki 28 ta adugumna nupa nasu magi nupibu masamak kumna nungsisunu mahaki nupibu nungsiba mi kana amatana mahak maki masabu tukasabalete sumhaina magi nupibu nungsiba singdo masamak po nungsiba mini haina asmain haibani the magi nupibu nungsidaba ado masamak po nungsidabani haibasi asmaina apostle Paul saibiki adon ngasi akhoi imongda nupi nupa anelemin na haibasi aigi isamak ni haina khangadabani haibasi ishorga aningbani mase akhoi ngasi paliba imongda nupi nupa akhona khangadaba wakhan asi khangadabani haibasi ishori wahina takbani asi wakhan khanbiyo asum haina ingthana panba haibado ishori aningbada panana bada hotnagadabani sumaina ishona ahanba mi semba matamda ahanba imong semba matamda sumaina nungsina lerame haibasi akhona babadagi paba phange mathangda kram haina miyoibigi imong sumaina harawna nungaina palamba asidigi karam haina akaiba thokibra ishona karam haina mibo luhong biraga angang pokadaba angang yokadaba karam haina yokadaba no haibigi matangda ishwargi wahai mathang aina samtharakani mathang gani medu sumayam tananaba ngaibiramo haibasi haijage mai kai khudi yeng lubada angapana pung than thali emnai de yeng lubada
gospel isay taminakre thagatchariye haina sehoba sakpi khiba Edwin Phaumai mathangda sakpi gadauba Wainem SDA Youth sehobana phajaba khutsem Thawai yauna tabiribasingna hangatchaningba lairigadi masigi address ta hangatchabiyagani Adventist World Radio Manipur Conference of Seventh-day Adventists Chingmairong Khungnang Anikarak Imphal West 795001 ꯑꯩꯈꯣꯏꯒꯤ contact number 762-985-7984 email ID maytay@awr.org ꯑꯩꯈꯣꯏꯒꯤ program asi meter band 38 kilohertz 35,330 da tabiba phangani haftada ahumlak sandokchagani nongmaijing yum sagaisa irai nomdangi pungtruk khudingda thawai yauna tabiriba khwai punamakpu bidai lozari pinabirasi But